Imphal gi Thangal Bazar amasung Pauna Bazar gi dukan paring da sajilamba amadi thetsilamba unauthorized structure sing dukan mapu singna masa na khangna sidokpa haunakre. Public ki lamda illegal oina sajinba structure sing ngasi nongmaijing numit fawba gi manungda masa na lokthoktrabadi hayeng ningthokaba numittagi District Administration Imphal West ki kangbuna inspection tawduna eviction tawgani haibadagi kanglon kaina sajinba sing masa na lokthokpa haunakhibani haire. Lengak na lokalagliba khongthang asi miyamna chathok chasin tawbada asoi angam thoktanaba amadi hena khudong chananaba paikhatpani. Loina na public land da tawningba tawba yade habadu khanghanabani. Panbayabadi Imphal West ke Deputy Commissioner Mayang Lambam Raskumar gi lijing makhada haukiba July 12 da Kaisampatagi malom fawbagi lambi paringda eviction tawbagi khongthang asi paikhatpa haukibani. Loina na lengak na paikhaliba khongthang asida miyamna corporation pibinaba Deputy Commissioner gi Maikedagi appeal tawba laikhrabani.